Yamna tangna thokpa nungaitaba thodok amada mathanta leibi chahi humbumdoi Surabi Nepali Nupi amagi mayumda minungsi leitana Tamthina Hattoklamlaga Sana-Lupa sing Hurankhre hari Kangpopi district ki manung chana leiba Saparmaina police station na konwa Nepali sing na khundariba charhazare da hokhiba me ahungi numidangda thodok asi thokhiba ne hari Press na fangba paugi matung ina thodok adu da leikidrabi miyai chalabi nupi adu tori wari dagi Puspa Devi chahi humpu humdoi mapuroiba Nakul Paudilni Haukiba me ahungi numidang pung tararom taba matamda masakhang da bamiyoy sing na leikidrabi nupi asigi yumda changlaklaga mahakpo hatlaba matung Sana-Lupa malchang sing asi huduna pukhibani hari leikidrabi Puspa mahaki mimanadraba manaw nupa amaga leiminabani Thokiba thodok aduna mafam aduda leiriba khunja sing maru oina mi yamsadaba imung singda mi paiba akiba pokhale hari thodok aduga mari leinana haukiba ningthokaba numita Saparmaina police station gi police team ama thodok thokpada laktuna thodok adugi matangda yengsinkhre police na mafam adugi khunja singda hangduna mi hatpa adu masak khangdoknana bathabak paikhat pa hokre hari loinana asiba hakchang adu postmortem tawnana bagitamak lokhatkre hari cheragasida Manipur Gorkha welfare union na thokpa Thodok adubu yaning da ba fongdok pagaloina Puspa hatpa miyoy sing mari leina basing na tuba matamda fana na batak silakle ngasi union asina thadora ki bacherol amada mi hatpa gi thodok asi yamna nungsi heitaba saramchat ki thawong ni mari leina basing na chom mobile puthokpiyo amadi citizen ama oina chauthok na hingna na section thorang sing lokhatpiyo hairakle thodok asida chenari basing thidoktu thubada logi cherak pibiyo khunai asida hingbada nungsa thiba thoktana ba matik chaba security thambiyo haina taksilakle